APM Central Committee amasung Branch Committee singa punna mifam pangthokkiba amasung Ajodhyada pangthokkiba Ramlala Pran Pratishta thauramga mari lainana maira katpagi thauram pangthokkibagi paudam ꯆꯠꯂꯤꯕ ꯆꯍꯤꯔꯣꯜ 2024 ꯏꯪꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 12 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕꯗ ꯍꯣꯖꯥꯏ ꯀꯩꯊꯦꯜ ꯑꯅꯧꯕꯗ ꯂꯩꯔꯤꯕ APMꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯀꯣꯝꯄ꯭ꯂꯦꯛꯁꯇ APM ꯁꯦꯟꯇ꯭ꯔꯦꯜ ꯀꯣꯃꯤꯇꯤ ꯑꯃꯗꯤ ꯕ꯭ꯔꯥꯟꯆꯀꯤ ꯑꯉꯝ ꯃꯊꯧ ꯑꯣꯖꯥꯁꯤꯡ ꯃꯦꯝꯕꯔꯁꯤꯡꯒ ꯄꯨꯟꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯔꯦ ꯃꯤꯐꯝ ꯑꯁꯤꯗ ꯃꯈꯥꯗ ꯄꯟꯖꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯐꯖꯔꯕ ꯋꯥꯐꯣꯡ ꯐꯣꯡꯕꯤꯈꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯑꯅꯤꯁꯨꯕꯗ ꯇꯥꯎꯔꯦꯝ ꯆꯨꯔꯥꯃꯅꯤ ꯑꯍꯨꯝꯁꯨꯕꯗ ꯂꯥꯏꯇꯣꯟꯖꯝ ꯙꯔꯃꯁꯤꯡ ꯃꯔꯤꯁꯨꯕꯗ ꯇꯥꯎꯔꯦꯝ ꯁ꯭ꯌꯥꯝꯀꯤꯁꯣꯔ ꯃꯉꯥꯁꯨꯕꯗ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯇꯔꯨꯛꯁꯨꯕꯗ ꯁꯟꯇꯣꯁ ꯒꯨꯞꯇꯥ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯄꯥꯡꯊꯣꯛꯈꯤꯕ ꯔꯥꯝꯂꯥꯂꯥ ꯄ꯭ꯔꯥꯟ ꯄ꯭ꯔꯇꯤꯁꯊꯥ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯁꯨꯡ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯏꯃꯣꯏꯅꯨ ꯏꯃꯥ ꯈꯨꯔꯨꯝꯖꯕ ꯑꯃꯗꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯍꯥꯟꯅꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯈꯨꯔꯨꯝꯖꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯎꯗꯝ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯦ ꯄꯥꯎꯗꯝ ꯑꯁꯤꯕꯨ ꯏꯖꯔꯤꯕ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ
जय श्री राम। जय श्री राम। जय भारत सरकार की जय। नरेंद्र मोदी की जय। हेमंत बिश्व शर्मा मुख्यमंत्री की जय। हिंदू राष्ट्र की जय। जय श्री राम। जय श्री राम। योगी आदित्यनाथ की जय।